See, National Commission for Women amasung National Commission for Protection of Child Rights ta National Commission for Women gi office chacharure aduga National Commission for Protection of Child Rights ki akoi gi head oriba member Dr. Divya Gupta su unajare masamaka akoi nu handaki Jiribam district gi akoi icham chamba civilian taruk sida nupi ahum pharaga hatopiba apikliba angang ahumbu khoi pharaga yam tam thiba mong da hatopiba sigi mayokta hujik FIR ngang zero FIR tawra matunda ngasi khoi commission ani se changjabani because moi intervene tawdaba yaroi kaina moi gi su duty achom leibani moina dugi department ama commission ama hangaga thammibani angang myam gi rights phangnaba nupi myam gi rights phangnaba angang gi safe side oinaba nupi gi safe side oinaba commission ama national thakta leiraga makoi tumina wangang debi leiba yaroi haibagi damakta ngasi commission ani se changjabani changbasida makoi chap chaba action lokhal ke haibagi haibudi haire yadubu akan ba action ama thuna noi su intervene tawra loro ai gi su FI 0 FI thajadame akoi tumina lai thuai huji Kuki terrorist tawgiba thabak se limit ama hele Kuki narco terrorist tawgiba thabak se limit ama hele is beyond the limit kaigino haiba matam da makoi icham innocent civilians bu dumaina pharaga hatlaga thada ising da thadarak paiba se si beyond the limit is daina khangbagi ngkai laitre politician myam su ruling oiro opposition horo uji kamaina punjal laga how to punish those culprits Kuki terrorists kamaina punish pi sige Kuki terrorist ki mayok ta kumain tau sige haiba matam sida ulai palai tawraga ngangba da media da ngangba tam da ruling oiro thaidok ngangba opposition oiro khoi gi ruling dang sairaga hali misina kanano haidaba makai khoi gi ruling dang sairaga khoi gi thaidok ngangbai thabak to asi ruling su authority da complaint tawdre Kuki terrorist ki mayokta plus opposition su subna tagi moi opposition gi leader unaraga to e laiba government sida khoi gi changsala officer leira kanda khoi gi cham haliba taruk se haliba Kuki terrorist se haliba se si Kuki terrorist se manipur de muthatpiro india de muthatpiro aiduna changsan bakadawi adu changsan da makai makoi di government da changba yade haibagi mongda moi opposition leader dang unaraga tokpa haibasimadi micham praja gi khande do taabani manatragadi makoi anyhow tawraga changsan laga justice ki damakta changba yai Narendra Modi leiba prime minister sisu tumina tweet pok tawdabida kaimta haidabida tumina leiba ngamba huji pawda plus opposition gi lariba sibawda ulai palai tawraganda kanana tawribanu Kuki terrorist na tawribra haibase tweet po he tawba ngamdaba lairiba mayam se Manipur se politician mayam se ngakni haibadi thajaraktre lairiba duna laiba praja mayam CSO lairiba mayam se sida machet tanaba matam natte huji punjan biro thema ju chapiranu na themakpagi nakom da sida ngang se nakon thadopigro som da ngang som thadopigro asing machumgi damakta imalai baki damakta aduna kok thadarasi themakpada yarani haibe thibam to asi huji pokde Kuki MLA tara se disqualified tawdrib se karigino ngarang Karan Thapar ki interview da MLA Paulen Haukipna masamak na confess of Zagrabani masamak na Yazarabani taruk hatlise Kuki nani haibase masamak na Yazarabani mana retaliate tawra tawa potni haibase masana machindagi hairaga interview da proof leirabani aduga CRPF na Central Forces na hatlaba Kuki terrorist ni hatlaba trama thoido LM Khokte MLA duna chatla kanda mat khoi martyrs ni khoi trama thoidugi asi bhakchang manak chatlaga makoi terrorist nate martyrs ni ka hari base ma central government sida signary rama adu taragadi ma terrorist ki manak chatlaga mana martyrs haibang mabarina mahak su dum mari leinare do taabani adudi lairiba MLA mayam 10 MLA sida dum sumana tawlere open da ngange interview da ngange video da ure adu taragadi 10 MLA se hausibok disqualified tawdebi thammi base karigino so we have to disqualify please disqualify yam tuna Kuki MLA se disqualified tawbiro disqualified dang nate ngarangi Paulen Haukip amasung LM Haukte gi video ura matung dadi Paulen Haukip kitchen da taruk se Kuki na hatpani haibe gi mong da mama sama khangba gi mong da ngangi du nadi disqualified tang nate he should be sent behind the bar ma jail man thamjan gadabani kai magi wangang du da taruk innocent ori babu land kana basu nataba icham innocent civilian ka hatpada masu yaning na ngangba means mama sasu disqualified tawra matung da jail su namjan gadabani because magi wangang du da openly show tawra bani ngarang interview du da adu hosipo MLA tara se disqualified tawdriba se karigino hojik adu da play politics ki play sanaba matam natte opposition sungare ruling sungare opposition su takshan bada pulak puna takshan biro hujik government na changba yade haiba poto topi to asi isagi ethics to ngaki hargadi imaleba kansi hargadi hujik party ki ideology topiro ama to ina ponjal laga akoi yellow furup akoi gi imaleba se kandaba yade haiba wakhalun changjan biro sida party ki ideology gi mathakna kai harakani mathakna kai harakani haraganda terrorist Kuki terrorist pandaba makai ulai palai to ngang bagi thabak to topiro haiba se sidang haijani ngaina